अहानबदा मरुओइबा पाउ NIA na pambaina luchingba UNLF ki miyoi ahum fakibagi matangda lengakta khanghallamde matungda asumna tauhandana ba center da haikre haina chief minister N Birena haikre NIA na fakiba miyoi ahum condition yaudana thadokadabani haiba demand da Fox yauna lup taramari na ngasi ahing nongyaidagi Manipur pumbada pung nifunipan gi general strike lauthokre Imphal East District in Nomai Singda Nauna Saba State Institute of Hotel Management ki building Chief Minister N Birena Sangakre. Manipur Credit Guaranteed Scheme for Micro and Small Enterprises ki sentong makada lupa crore tarahumdoi gi senfam beneficiary listing amaga chatruk yangkhaida Chief Minister N Birena yenthokre. Norris Windona Sandok Sariba Numidangi Pau Ming Tabiriba Singbu Chen Mabam na Kurumjari, Hauzik Pau Sandona Pizari. Pambaina Luchingba United National Liberation Front UNLF ki maru oiba miyoi ahom National Investigation Agency NIA na ngarang faduna Manipur gi mapanda pukiba adu Manipur government ta karigumba amata khanghalamba leiti haina Manipur gi Chief Minister N Biren Singh na phongdokre wafma singa se ayuk Imphal East District Nomai Singda Nauna Saba State Institute of Hotel Management sangaraba matungda mafamadu da paumi Singh na hangba wahang amagi paukum oina piram kibani Chief Minister N Biren Singh na makata na paumi Singh da phongdok lamba wafamda UNLF ki miyoi ahum fakriba asigi chapchaba maram karigino haiba government asina khangba ngamdri UNLF Pambai group asi peace talk ta leibani matau karamna thodok asi thokibano haibadu kanna thizili peace talk asi yamna wana purakibani karigumba kanagumba peace talk leiba sing Faba Pungadaba Lairagadi Chief Minister Masada Pau Piram Gadabani Haina, Central Leaders Sing the Wafam Thamgre, Maraleram Lagaso Hana Pau Piram Pamtoi, Maraleram Dragadi, Taduk Naba Honabiu, Maraleram Lagana, Ija Oigera, Micha Oigera, Lokotpam Topa Tavak Lokotpadakari Sukai de Haiki, Panbayai Madudingarang UNLF Pambaigi Chief of Army Toksom Toiba Elias, Sida Bamapu, Intelligence Wing Chief, Ingba Amadi, Kadra Amaga Punamioi Ahum, National Investigation Agency NIA na fadana pukibani. Aduga karino ke khana ga tausi maralema oi ground rule thugairamba ke le su karino ke ga ko biyo kana honari ado thai makhata na thai ni tawgunu tawgata ra su tawge ra su ikoi na information pir kana moi ge kari tawgunu da hana ni phai tawga si hai da mai ni moi thari ba ge exact karam karino hai ba si koi ji khangma gamdri ado moi na hai ba da sam outside area the Calcutta Gumbada Port Khara General Balibini High how far it carry or not but to state Kimanungi was Port Day Moida Hamkana Central Leaders and I Hamgra in Makatapada Zilla you report to Marare I don't know one of you Aduga why Marare Magadi Marare Magadi Misawa Marare Magadi Adu Christopsi Pajana Smoothie Sahanaba Honasi, and Batai Makata, Lakada Mushindi, Aikoi, Gomenski, Morana, Segomengi, Watana, Maraksida National Investigation Agency NIA na Pambaina Luchingba UNLF ki miyoi ahum fare haina Imphal West District Police ki SP da che tharaktuna khangalakre NIA gi cherol aduna hai makhoi ahum asi case number RC 23/2023 NIA Delhi ga mari lenena fabani faraba makhoi ahum adudi Thoksom Shamjai alias Gyaneshwar alias Thoiba alias Jautun alias Sidabamapu apokpa leikidraba DX Ibotombi mayang Imphal Laimayum Anand Sarma alias Ingba apokpa leikidraba Indeshwar Sarma 𝐔𝐿𝐻 Hanba Lekai amasung 𝐿𝐵𝐿 alias Landaba alias 𝐿𝐵𝐿 Maidei apokpa Lokeshwar Maidei Salam Kaikhu Langzingni Harakli
Ngarang pambaina luchingba UNLF ki Army Chief yauna maru oiba kadra ahum NIA na fakibadu condition amata yaudana ngasi nungtilpung ama fawagi manungda thadoknaba matam thakibadu hendokraba fawa thadoraktabana maram orga ngasi ahing nungyai pung 12 dagi thangza numiki ahing nungyai pung 12 fawa Manipur pumbada general strike lauthokle haina chatminnaba lof taramari taramanga gi mahut senjuna Federation of Civil Societies Fox ki President TH Maniharna lauthokre Ngasi Kawa Makha Boroi Makongda Leiba Manipur Women's Federation ki office sa pangtokiba press meet amada general strike ki wafam asi Maniharna lautokibani press meet aduda Fox MWF IPOM UMO WMC KKZCC Yalhomi Kanbalov Apunba Senmilon Mahiroilov Singzamai Apunba Nupilov 4 District Level Committee All Lilong Chazing Meirapaibi MMWO Amadi MCM Gimaru Oiba Luchingba Singh Saruyaki Maniharna Hai Ngasi Nungtil Fawa Fazin Kibamioi Ahum Ase Thadorak Trabanina Lup Mayam Sigap Miyamga Pulaga Kari Tausige Haina Kanabada General Strike Asi Kaunaba Waref Lobani India Government na Manipurda Yengliba Mityeng Asi Yeng Handanaba Apunba Pangal Sagat Minase Ching Amasung Tamgi Miyamna Cooperation PBU Haina Maniharna Appeal Tauki Mahakna High Government of India Amadi State Lengaka Sisper Tauduna Peace Talk Taunaba Ladiba Lup Amagi Mioi Ahumbu Maram Pidana Hector Faraga Pukiba Habasi Yamna Lanba Tawoni Asugumba India Government ki Matau Asina Atay Peace Talk Tauningba Lup Singh Lakhaning da nabagi machak ama oihele haina su Maniharna Fongdoki Army ki UM phagi bagi matangda bai phaba athuba matamda thadoro hadina matam mama piraga thasi ki bani ngarang si koina kanna ngarang si laphukcha bani koina khara strike to ge da dubu leiriba pakoi gi adigi pawpir pana maram oraka da si pung 12 botang ngai biro 12 si soi thadoro to ge hai kutugi matung ina koi si pung 12 bawa pung ama bawa ngai ba matung da thadoro ta bana maram oraka da si mo hana ngarang kugi ba miyam pulaga da koi kari tausi ke ana koi thana jaba si ngasi akoi na logi ba warepsi tarang logi ba warep tumong ne akoi na thana si ngasi gi ahingi pung 12 dagi na thangji numit ki pung 12 ba buda koi Manipur pumbada koi general strike koi hai ba luk tarang mari manga sina puna koi laphokchare maramuduna koi ki Manipur ki tapakta lebiri ba chingda lebiri ba amadi tungan pa district lebiri ba MAIBAM jemaru mapang sing pudemangna sigumba hai dara hoksari ba general strike si the Soviet people na ngasi India government na Manipur the yengi ba miyeng si koi yengan ba kita magta koi ki apun ba pangan salet inarjai ba amduma koi punjari ba lup tarang ni koi sigi mai degi tamjari maramaduna hai ba koi ki phagi ba mioi si moi mioi ohom ni hoji miyamna khathoi ne khangnarabani peace agreement na thamdana baro sarkar ga makoi ga phaba punba yanada bagi adugumnaba sail ama tongnarakanda akoi ki peace talk tawrakanda akoi ki shanti oina hanjandrakanda akoi na ba bagi apa ma phongtok nanabagi da magda kulai thado kulai si hanadaba makoi ga khanadaba phaba punba si loinabaki adugumnaba du thado narakanda tawriba peace talk adugi wangmada madugi hairiba resolution adugi wangmada against the makoi na sumai tongdana army si mama pharaga Manipur miyam ikai piba haiba party si ikai piba hai si eba miyam gi wena eba miyam ikai piba ne haina kare lojai Nakal Amaromda ngasi Chief Minister N Biren Singh na Imphal East District in Nomai Singh da Nongna Saba State Institute of Hotel Management SIHM gi building Sangakre Hariba Institute as Ministry of Tourism Government of India gi Santang Makhada Sakibani ngasi Nongna Sangariba Institute asida maru oina BSc Hotel and Hospitality Administration BSc Culinary Arts and Catering, BBA Travel and Tourism Management and Postgraduate Diploma in Aviation, Hospitality and Tourism na chingba course sing nong na hangli. Sangabagi thoram aduga mari lenena Chief Minister N Biren Singh na haikibada. Tourism sector sakat hanbana state asigi Senmilon amadi tavok fangdabagi kudong chadaba adu khara makaidi kokhanba ngamlagani. Hariba State Institute of Hotel Management tariba lambi asi sathok sasinda kudong chanaba double land onthoklagani loinena lenga asina sakat thorangi Tabak kaya lepalaitana paikatli haiki. Kudam oina Pallabada Sangai Ethnic Park, Manipur Olympian Park, Water Amusement Park, Makhelgi Heritage Park amadi Veihyangda Southern Cultural Center hangdok kre. Hariba thabak thoram kaya asi paikatna lenga asina lamdamasida ing tapa fibamda hanjel hannaba khonari Manipurgi mafam kayada security force sing thamduna hauzik oiriba tangdu leitadaba fibam asi laksin naba khonari handak thokiba irang asina maram oiduna lenga
Thabak paikhalibasing asida natana miyamna sumangkriba matamsing adu menkhatpa ngamnaba angamba thakta mating pangbiyu haina N Biren Singhna appeal tauki ngasigi sangabagi thoram aduda Power Minister Thongam Viswajit Works Minister Govidas Konthaujam MLA Singh 𝐷𝐻𝐰𝐬 Sapam Kunjakeshwar Kurizam Loken MD Asafuddin 𝐷 Arun Kumar 𝐷 Santi Sheikh Nurul Hassan ex-MLA and Indrazid Chief Secretary Dr. Vinit Joshi Government asigi senior official kayana sarugyaki Tourism is a life economy, employment, a sober kind of a Pirakmanina, I mean, Manipur, see, Mahos Hagilarian, in a people to Fazit River, Mapamoiva. I going to explore Dorga, Mapan, the Uttar Tanambahida. I don't know, see, Yamoshi, I don't know, English, Uzi, Ubamisiga, labor, Swahili labor. Uyumwami is the whole thing. The Umani kind of the same. When I see like Marvel Saturday, Nesser will see what the boy. Nesser. Nesser, I the poet was in Nesser, but in the Ubamima, to regulate a mother, you could get a nation, you get a can't get a mother. Ubamima Yakalo. Ado we do, Adu Kanaka, Adu later another sense of belongingness, lay have a good. Lamphel water bodies in the Lamphel party combinate go from combination. Sigi Potmayam, I don't know, Sudumba, Food Hills, seems to destroy the Gaba. I don't know, smooth as another slop labor, Sigumba areas that we deployment over the construction. I don't know, cities towards northeast shipped away. Our own side. Again, Lalaga, Shanghai on the highway, Central Labor, other later when I Shanghai water park, the Unity Mall, market share of the Hokadori, Lady Mayam shopping over school Tamiba, Open Labor, Norman Sarata Labor, Dukan Tamiba, Bazar Sadi, Mayam City Shop. Anyway, what are the way? Manipur Credit Guarantee Scheme MCGS for Micro and Small Enterprises ki sentang makhada lupa crore tarahumdegi senfam beneficiary listing amaga chatruk yangkaida Manipur ki Chief Minister Nongthombam Birena khutsinakre ngasi babu parada leiba Chief Minister Secretary ke darbar hall da pangthokiba distribution of loan sanction gi thoram Chief Minister Nongthombam Biren Works Minister Govidas Konthaujam, Health Minister Dr. Sapam Ranjan, Moirang ACG MLA Thongam Santi, Lamlai ACG MLA Khongmantabam Ibomcha, Education Minister Thoksom Basanta Kumar, Chief Secretary Dr. Vinit Joshi, Mayang Imphal ACG MLA Kongkam Ravindra Susaruyaki, Thoram Aduga Mari Lenina CM Biren Hai, Manipurda Thok Liba Irang Asina Matam Kaya, Levaki Sakat Thaurangda, Tinta Kibasi, Menkhanaba Honabada, Hana Suramba Thavak Adudagi Saruk Ani Hengana Suduna, Mankraba Matam Adu, Amuk Hana Menkana Baikoi Puna Hona Minasi, Loinina Karigumba issue na Droga Thaudok Macha Amagi Suban, Blockade Amadi Strike na Chingba Hekta Tauriba Si Tobiganu, Loop Sing na Mana Ninglak Pathavak Sing Tauraklabadi, Lengak na Tumina Yenguna Lairoi, Government na Maduda Action Lokalaklabadi, Lengak Fatti Harakani, Manipur gi Mankraba Matam Sing Menkatnaba Honoringay Matamasida, Kanagumba Amatana Ban Blockade Amadi Strike na Chingba Tobiganu Hainasu Apel Tauki. But in the meantime, we lay the sector, she momentum, so we come to be the economy, state economy, she maintain the whole thing, Pakai, Matukra, and Tiba to Boxuman, Hamala, to extra energy, extra work, the garden, Hana Pundara, Sudai, one of them. When the people is standing around the lava, we say, so we have to make it and then make it seven economy, but it's not only the city. We look at the guys to see if we second in the left hand side. Because you say, one is also very similar how to encourage the entrepreneurship, how to support
higher court today, this show the way. I didn't like the day MSME, but we put it away sincerely, transparently, with quality. Don't go in, proud of it. We all know what the next, even the sun out there is all together, registrations, little entire knowledge. Like we about kind of Siki, Yana Kana Siki, how she would have been 113 crore. We need army since people will know 1,050 MSC here. But they the rest, they don't in this activities to quite economic vitals, agriculture sector, horticulture sector, the small, mediums, industry some side, planning you could have through startup, support schemes, the schemes. Therefore, say one family, one livelihood be correct. So my daughter says the radio have momentum. Board of Secondary Education Manipur na lauba class 10 gi exam chai asigi oina haying dagi hauragani amadi exam manungda kanaguma mioi amana natraga loop amatana ban strike block na chingba tawiganu haina Bosem gi chairman 𝐾𝐲𝐳 na miyam da appeal tawrakli ngasi babuparada leiba Bosem gi office ta pangthokiba Paugi mifam amada wafam asi phongtokladuna 𝐍𝐞𝐳 na hai handak pangtokadoriba exam asida Manipur da haukiba sahi gi me ahumdagi hauduna thokliba lan asina maram oiduna hauzik relief camp singda changjafam lauduna leiriba punna mahairoi listing amadi free of cost exam thahali exam manungda kanagumba mioi amana natroga loop amatana exam haubadagi loiba forward ban strike amadi block na chingba tawbigano handak pangtokadoriba exam asi mamang chei singda pangtokpa exam singa khara khenaba maungda pangtokadori maram aduna exam hall da tariba oza singna mahairoi singda ningthina exam ki chanabi maming matha roll number na chingba ifam takpi tambina baso appeal tauki loinina exam asida punna mahairoi listing kuntra tare chatre tara mangana tongan ba exam center chama yankai mari da exam thagadori haina su phongdoki utakisda ibang amaka amjage apni answer kata si antaksi apni hani normal answer kata do totally replace tawre apni wiper shifta apni Udawari, haibo overseas na kahumana wedi leiba ani system se hoteli sa kapari mari se sabuna mara paga abai si boda ani wedi system se amma system le ya paga adi awashika adi bezinda bi tokia le system amada ko yauna awali tala Board of Secondary Education Manipur na lauduna chai asigi oina hayingdagi nongna pangtokpa haugadoriba class 10 gi examination asiga mari lenena Manipur gi Education Minister T.H. Basantakumar na mahairoi singda yaifa pausal pirakli lakliba April ahum fawba chathagadoriba examination asida mahairoi khudingmakna kanna honaduna aroibada hona zamangi mahi fangnaba honagadabani mahairoi singi hona jaman adugi damak Department of Education na thong launa hangduna leiri masida natana mahairoi sing asibo mai paknaba honabada Chai chupa ama honarakiba oja singi mafam da suthagatba phongdorakli Hayengdagi haugadoriba High School Living Certificate Examination SSLC da mahairoi singna ki tuzung yaudana exam thabiyu amadi mahairoi khudingmakna ningthina exam thaduna mark wangna fangba ngamba oibiyu haina All Manipur Recognized Private School Welfare Association ki Secretary Pukrambam Roman na phongdokre ngasi AMRPSWA na sanduna Manipur Press Club ki Thangsing Hall da pangthokiba paumi mifam amada Wafamasi phongdoladuna Roman Hai handak pangtokadoriba SSLC exam da saruk yagadoriba mahairoi singmaru oina COVID pandemic ki chaithing fangba loijungai haukiba chai gi May ahumdagi haurakiba irang asina amuk awaba chaithing sauna pibada natana mai masing ningtina tamba phangdraba mahairoi ngaktani loinana exam thagadoriba mahairoi singna aki akhang leitana ningtina exam thaba ngamnaba aikhoi pumnamakna hona minasi exam thaba matamda kanaguma mioi natraga luf amatana ayet apan pibagi thabak tobiganu amadi exam thagadaba mahairoi singi mama mapa singna macha singbo matam chana exam center singda thinbina basu appeal tauki
public exam high school leaving certificate examination hayeng March ki tara mangadagi hauduna pangthuklagani asigumlaba exam asida ngasimak Manipur do oriba tambu leitra darba phibam asida saruk yagadoriba mahiroi sing Nasina aki 𝐿𝐻𝐸𝐻 haiba exam asibu saruk yaduna pangthokpa loinana mark wang phangduna pass tawrokpa oirasunu haina Mongol asiba all Manipur recognized school association ki site ki pijabagi loinana simbiba mapuri mapanda su thonijari haiba high school leaving certificate examination 2024 asi mayu yagadoriba mahiroi sing asi mamangi covid pandemic ki awasi king nambata natana nasi makthuliba lalak asida tangduletana mahi masing tamba phangjadaba natana haiba public exam asibu su kununetana Pekasru yago ngamjadraba mahiroi marai kiraba mahiroi ngakani maramasina asigumnaba mahiroi singi marai go lekpadoriba high school leaving certificate examination se ke takaidana mapung phana pangthokpa ngamjanabagi damak angang sina yago ngamjanabagi damak Manipur ki praja section khudingmangna haiba exam asibu mateng pangiduna mapung phana pangthokpada punamangna sahajog pinabiu hainasu all Manipur recognized private school welfare association ki maikaidegi nonna thamjari India lengaka tangdu leitabagi wari sananaba thaurang toriba Manipur gi lalholuf ama oriba Pambaina luchingba UNLF ki Chief of Army Sida Bamapu Elias Thoiba Chief Intelligence Ingba amadi Kadra amaga punna makhoi ahum ngarang yumsakaisa numita NIA na fakibabu yaningdaba phongdoktuna ngasi Thobal district tongan mamafam singda maira paibi mayamna wakan mifam sing famnakre Fazin kiva sing condition amata yaudana khudakta thadorakadabani haina ima singna taksinkre ngasi Lorembam apunba maira paibi luf na silaga Lorembam jinglakta maira paibi mayamna UNLF P group ki kadra ahum Thadorak naba wakan mifam famki wakan mifam aduda saru yakibi konjangbam sulochana kobi maira paibi amana haikibada India government ka tangdu leitabagi wari sanariba pambaina luchingba UNLF ki kadra ahum NIA na fazan kibasi atuba matamda thadorak trabadi akanba khongjang changsingani haiki amoromda pechi apunba maira paibi lupna su pechi club ki lampakta wakan mifam famduna NIA na UNLF P gi kadra ahum fazan kiba adubu kam thengna yaningdaba utkre wakan mifam aduda saru yakibi pechi khungi mera paibi luchingbi oinam sumati devi na phongdorakpada Manipur gi hauzik oriba chiraba matamasida amadi lamdamasigi laibak kari oirakadage haiba ngamdriba tanja asida ekoibu ngakpi senbiriba group asigi kadra ahumbu fazan kibagi thawong yaningde haiki marak asida Langmai Tet Khungi Mera Paibi Singnasu ngasi ayuk Langmai Tet ki mipun sangda wakan mifam phamduna UNLF P group ki kadra ahum NIA na fazan kibado pendaba phongdokre ukhongsang apunba Mera Paibi lup amasung Yaripok Maike gi Mera Paibi Singnasu ngasi mathang sidna ukhongsang Kaithel macha amasung Yaripok Kaithel da khongjang changsinki Ngasi tangkara mari sagon sen numiti Lorembam jibi mera paibi sing mayamasi nungsa marak sida awa anati dana NIA na phagiba isa sing adugi damakta darana hami aduga aikon NIA da appeal tawjari madudi phagiba isa sing adu condition amatta yaudana tek takaidana mama aikoida sinabina ba ningsingjari lena na karigumba isa sing asibu thadok pidaba tarabagadi aikoina akanba khonjang lena na chansanjarani koi gasi akoina koi sit-in protest tawjari base tai kain taginate hauji akoigi India government ga akoigi santi gi wari sanabagi khongthang rauduna wari sanaba hauraba adugumba Manipur gi cheba tanja sida sumana koi Manipur government amadi koi India government na mathongmaram khangdana santi gi lambida khongdar baisa isu singu phaba kunba tawbase thamoida praja moina koi pesi gi praja moina thamoi sokna nungaijade aduna maram moraga akoigi athubu matamda yamna ngasi khakriba pung kham khoi ngasi gi baro bogi manungda khado pirakta taragadi aikoi su miyam pumna magna lobo khongthangda khoi pesi gi mera paibi MAIBAM sinchu tharuk yagani haina khoi gi media gi thongthangjari Pambaina luchingba UNLF ki luchingba ani yauna miyoi ahumbu NIA na fakiba do pungkun marigi manungda condition amata yaudana thado o haijuna Kaksing district ki palel desu mairagi khongchet chatkre Mairagi khongchet adu United Clubs palel amadi palel apunba maira paibi lupna sinduna pangthokibani khongset adu da fazan kiba luchingba ahum thado o pistok ki wahantok khangna thabak tau aikhoi santi pami NIA gi thawong yaningde haiba kholau kaya lauki
Palel Mayra Pabi Apun Baluk Amasong United Committee Palel Anina Palelna Ngasi Pakriva Equigi ULEV ki Pambaina Lusingba Group ki Hansing Khara NIA na Paduna Pukivasa condition Amata Yawdana Pungu Marigi Manung that Taduka Davin have say Queen Tadu Ohana quick and condemned to the Sigumba Pun Kuile Kanusi Mata Lebaski Tatawayam Honazaba Kui Angang Samoy Park the Madam Kayino Kanda was a Quay Rapai Lukama Queen Pimo and a quick Hawaii Hasan Amayazani. Kaksing District ki Sugnu Kendra ki Manung Chanba Tangsing Kunjau Community Hall dasu Bharat Sarkar amadi Manipur lenga ka peace talk taunariba UNLF Pambaina Luchingba Group ki Commander in Chief yauna mioi ahum NIA na fakibasi athubada thadokadabani haijuna ngasi khongjang sangsinkre khongjang adu Sugnu Kendra ki Manung da leiba khongyam makha leikai awang leikai Tangsing Kunjau Tangsing Jing leikai Tangsing Mangjing apunba Mairapabi Lup Singda Punna Senduna Tangsing Kunjau Community Hall da pangthukiba wakat khongjang aduda saruk yakibi nupi amana hai Imalebak lamdam asigi apunba saktambu ngaknabagi damak thauna fana leiriba UNLF Pambaina Luchingba Group ka peace agreement taunariba mioi ahumbu NIA na fazin basi yaningde pung kunmari gi manungda condition amata yauduna thadok pirakadabani hairaduna Maitei furup asibu Kangani haiduna thorakliba India lenga kasu peace talk taunariba Group amagi mioi sing fazil lakpa haibasi yaningde haiki Ako'y imaleba nga kanihan na sungthura aga iule pamaigi group asina ako'y nga kanihan na sungthura ibani asina kay gino sarga asina enaiga mo ko imanaraga moina ako'y baza singbu phagali si kari gino ba aduna ako'y di pamde ima mayra paibi ako'y na mako'y bu phaba pamde yam thona thaduro object thadok taba targadi pungkun mari sigi manungda hariba miwai ahum mase thadok taba targadi ima mayra paibi ako'y na khungjang jangchilakani Ngarang Hana Minister Oiramba 𝐍𝐶𝐲 Kwatha Khunjau amasung Moreda ARG KLP da chatuna mafam singadu da awaba mayuk nariba midei singda tengbangi polam sing pirubagi pauda Kwatha Khunjau da lariba yum singi masing mapal haina haikibadu marifudara haigadabani masigi damak yengbiriba singna warau bidanaba haizari Afaba maru marang sing putoke harabadi thagadoriba maru sing adu ningtina test tawraba matungda putokpa ngamgani haina North East Hill Region Manipur Center Imphal gi Principal Scientist Dr. 𝐼𝐍𝐻 phongtokre wafam asing ase lamphel pata leiba ICAR Research Complex for North Eastern Hill Region Manipur Center na sinduna numit tare ni chumna sathagadaba seed testing and seed certification of crops in North East Hill Region Haudopagi Tharamga Mari Lerena Phongtokibani training program Haudopagi Tharamadda Central Agricultural University ki Registrar Dr. DR Sharma AICRP on seed crops ICAR-RC NEHR Manipur Center ki Principal Scientist amadi Nodal Officer Dr. 𝐼𝐍𝐻 amadi ICAR-RC NEHR Manipur Center ki Head of Regional Center Dr. Ram Gopal Laha yauna tongan ba district singdagi lakpa 𝐾𝐕 mioi kaya susaruyaki 𝐍𝐻 na hai ICAR Research Complex Center da All India Coordinator Research Project on Sit Haiba Project amagi makada maru oina lamdamasika Charaba maru marang sing matau karamna putokani haibasigi matangda ngasigi training program ase pangthokpani thagadoriba maru marang sing adu ningtina test tawdabana fai fate khangbang amdabani maru marang puthokpa hawdagi hauna ningtina test tawba mathau tai lomi singna maru marang sing leiba thaba matamda til chabagi fattabagi complaint kaya lakpa thengnarakpadagi mari lenaba authority singna kumna khanaduna test tawduna afaba maru marang puthoknaba mari lenaba officials sing tharakduna training program ase hawdokpani haiki Grain and the 6 Act 1966 and 1966 magi haubu sang yesin variety gisin gisan mod aka yaw sang na sin da sigum quality me am yaw
Tha asigi anida Janimsa Federation of Haumina Sinduna Yek Salaisa Singna Iraipaki Damakta Kathoklaba Singda Pizaba E Hab Hiramda Pangtokiba Blood Donation Camp Tasaru Yakiba Haumigi Thomi Singbu Puni Thogatpagalonina Certificate Piduna Ikaikumnaba Utkre Ngasi Federation of Haumina Sinduna Manipur Press Club Ki Loktak Hall the Pangtokiba Thoramaduda Federation of Haumigi President Sapamcha Zadumani Vice President Dr. R. Hirakawai Amadi Federation Asigi Members Singna Saruyaki Federation Asigi President Sapamcha Zadumanina Fongdokibada Federation Asi 𝐿𝐻𝐸𝐵 Furup Kunmanga ki luf amani Hariba Furup Singasina Hauzik Lamdam Asida Chatariba Lan Asida Mapan Thokna Mating Pangbangam Drabasu Ireibak ki damak Lanteng Nariba Athoba Singna Asokapan Nanglakpa Matamda Mateng Oinaba Haiduna Ipibegi Thoramasi Pangtokpani Haina Fongdoki Labour Israel Chinda Kunumdori, Marina Tankul Maram Suke, Anan Marin, Tapatana Kabigumteka, Sundaba, Israel Mayam Sisina, Epa Irundam Sigi, Damakta, Laching Situiba, Itop Singalandariba, Epa Irundam Sikanudamutta, Yomi, 𝐂𝐻𝐸𝐲, Sida Asopan, Nangapam Sida, Kagatan or Resu, Edison Homigi, Yomi. Kungamanga, Sidagi, Namjabi Kara, Dan Togjabani, a blood donation Togjabani, Swab Sinda, Quigi, Nevak Katova, Sinda, Kasabi, Heva, Timsila, Pantokiva, blood donation Yugi, I see. Matam kayagi mamangdagi hauna Manipurgi nupi sing thauna fabada khutsa haibagi lamda amadi tongan ba hiram kayada maming chatuna lakliba asigidagi hena haurakliba nupi oibi singna mingchat purakpa ngamnaba honasi haina Imphal East Deputy Commissioner DC Kumantam Dainana Fongtokre Wafamasi Manipur State Rural Livelihood Mission MSRLM amadi Department of Rural Development Panchayati Raj Government of Manipur ki Santang Makhada Sinduna Luang Sangbam Gram Panchayat ki Matai Community Hall the International Women's Day Celebration 2024 ga mari lenena Invest in Women Accelerate Progress haiba hiram da pangthokiba thoram aduga mari lenena fongdokibani magna hai mama mapa oiba singna imung adu lairarabasu macha symbolic laishu tamhanbada awatpa leitenaba ngasi foba honaduna lakli tungi yumbi orakadawriba mahairoi singbu section na sena biduna ningtina larik tamhanbiba drug tagi lapna thamnaba honasi aikhoi isana pamjaba patient amada changsilabadi ai isadagi hauraga mathang honaraktuna malemgi thakta yorakpa ngamgani fongdoki Women accelerate progress haiba aduna invest in women accelerate progress haiba sida ayamna haijani budi self group movement ama Imphal East amadi Manipur amadi Bharat ki mapam pumnamakta la investing movement ase yamna concrete aba sigi handaki theme siga yamna chanaba kinone na haijaningi self group movement lakpadagi som singi na khambirabani kyam ahom balai la age nubi gi life ta ayamna suba kanda koi gi hanadi koi go to village ka tauba sugumba kino tauba matamasida di nasai gi koi gi mamang dai wari mayam paza wari mayam libiramani success stories ki shiyawi mayam libiramani na nupi hoi bagi sugumba koi na isagi damakta ay mamang shu haijaki bla koi na isagi pamjaba patient aduga pamjariba trade to the invest auragadi koi na dum sam koi gi yum family ama pra uplift tobangami Sanamahi lining yokhatnaba honabada kathokpaga loinena achoba thodang loramba Siren Nilabirna Khanghodana Haukiba Mars Tara Humdoida Laikidabada Lanitho Sanamahi Temple Board LSTV gi akhanaba mifam ama kauduna awaba fongdokre LSTV gi Maibaral Maishnam Iboba amadi Vice President Vidyapati Sanjam Elias Wakhal Lamzingbana Mayai Tangbal Loduna Form Kiba Awawa Fongbagi Mifamada Board Asigi Member Secretary Maisnam Sivata Luang Senior Board Member Sing Amaiba Loisang Amaibi Loisang Pena Loisang amadi Staff Sing na minute ani tumina leptuna Laikidabagi Tawai Mirelna Taibung Mapugi Laikoda Ingna Chigna Lairuna Bagi Damak Lanitho Sanamahigida Thongli Zaki amadi Imung Manugi Awabadasu Board Asina Sarugyari Haina Member Secretary na Thadorokpa Gerald Amana Fongdurakli Sanamahi lining Bu Mangnomda Changsinaba Honabada Mamal Yamlaba Larik Kaya Fongkiba Tanglaba Kangli Mapari Asina Laikidabasi Kangli Asigi Yamna Chauna Mangzaba Amani Haina Gerald Asina Fongdurakli Hauzik Paugi Marakthana Tinba Break Amatang Lominasi
trusted diagnostic service, Babina Diagnostics. Diabetes ko ngayon na hinlubasang tamag imanungda control to bangamlay. Urea creatinine wangbasu tamag imanungda hantabang ngamlay. Kung hamanungay tabasu minute mga nagimanungda fahan bangamlay. Pai sabadi nung sang nabasu chama da chama fahan bangamlay. Cholesterol wangba minute kunida normal oy bangamlay. BP wangbasu tamag imanungda normal oy bangamlay. Fatty liver oy basu tamag imanungda fagat han bangamlay. Pumnamag natural oy ba hidak makalna layon jabani. Agchang nasukadaba side effect amata laite. Makata na hidak chabagi mathaw su tararoy. Hena kupaparo ngasi maglangsing birau Diabetes Hospital Sorbam Laikay Ayang Pali Road opposite Kaikinos Jennings Hospital Porong Park, Imphal East near Punjab National Bank. Welcome you all to Unapa School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Break ki matungda mayam taram na ukchari makadaba pau pisari ngarang numidang wairang pung mga makhairom taba matamda Imphal East District ki manung chenba khongman okram suthe ki area da uchekon taba Jubras Pali ki nakal Loman bi lokol da leiba ajoba pukri amada mamanaba kharaga iruzaba chatpada Chahi Nauriba Class 10 Tamliba Nupamacha Ama Irak Naduna Laikhidraba Nupamacha Adogi Maming Raskumar Hizin Singh Kawi Khongman John 2 Dagini Mak Mamanaba Kharaga Sanarubadagi Miyangi Pukri Achoba Aduda Iruzaba Chatpani Hari Mak Isingda Irak Naduna Lukhibadagi Thiva Khangdraduna Mitei Pangal Irukpa Haiba Nupa Ama Kauduna Thianbada Asibhaksang Oina Ising Manungdagi Funky Hari Mitei Indigenous Thangta and Cultural Institute MITTACI Kongba Khetri Lekai gi Hauzik Thang Tagi artist oina leramba Raskumar Hizin Singh Khongman John 2 na ngarang ikhang khangawdana laibak thiba thodok amada leikhidabada awawa phongdopagi thoram pangthokre MITACCI gi sanglenda guru amadi artist sing yauna minute ani tumina leptuna mahaki thawai mirelna lairam lenda ingna chingna leiruna ba thawni ki leikhidabagi imung manungi awabada saruk yari haina institute asigi secretary Mutum Herozit Singh na press thadropa cherol amada hairi Law lokpa loikraba matungda lawbok sing hanghandana asangba lamdam ama oina leinaba amadi lawmi singi senmilon fagat hanbada hangam hunba asisu achoba senthok leiba yaba senfam amani haina el samona phongdokre wafam asingasi Vishnupur district thinungai kuzairok manaki lofam singda hangam hunduna mahi Charaba mamang saida su hangam hunduna law parida lupa lak ama tanba ngamkraba lawmi singna hangam lokpaga mari lenena lawmi singa hagding nana unaba amada phongdorakibani hauzik lamdam ngakpigani hauzik lawfam ayamba hangam pambi sing mapung fana mulle lokpa yare ayamba lawfam sing lokpasu hauduna mahi marong sing asi fowai kumna paiba haure maramaduna lawmi singna law lokpa hek loibaga lawfam singda hangam hunduna senthok leiba lawmi amamam oinaba wafam thamlakli Progressive farmer owner, Ram Hundu Karo, Baby Timbantu, Akasaba, Katakana, Sahi, Ohum Sahi Hata, Machine, I will let them up, Ramsa, Tabasi, on top of the luxury, the Habitu, Jay, when as well, yes, you avoid the lady, Ram, Poyaraba, Lopiaraba, Mayamsi, Group to Rang Tavari, Kung hanggang bagi pera ko kasi kamari lena na kali kata si pelongi singi atoi ba income atoi ba paisa la na bagi simpam amani Mamang thagi kunipan dagi hauduna thasiki manga fawa Moscow da pangthokba International Wushu Championship da gold medal lawrakraba Hemam Robinson bu opagi thoram amangarang pangthokre Aikoi amatani haiba organization asana sanduna pangthokiba thoram aduda lekai miyam hubna saruk yaki loinena ma pukhudo pot yauna potlam kaya pidunai kai khumnaba utki tungda Hemam Robinson na makha tana tai achoba malengbi sanabung kaya da sanaduna lebaki mingchat purakpa ngamba oizage haina miyam da khurumki
Panchayat ki Mikhal matam sangna pangthoktana leilaklaba matung Manipur lengakna Administrative Committee semkibagi mayokta ngasi nungthil Thobal District Tenthagram Panchayat ki miyamna wakat mifam pangthoktuna khongjang changsinkibaga loinina Panchayat gar solon sinkre Tentha Haibung Community Hall da miyamna wakat mifam pangthoklaba tungda rally chatuna miyam aduna Panchayat gar solon sinki Khongjang aduda saruk yakiba social worker P Sana Tombana haikibada COVID-19 gi mi punba yadaba matam adudana general election pangtokpadi yaba hauzik sulaiva ki irang marak asida Lok Sabha Mikhal pangtoknaba sem sabadi leptaba aduga panchayat ki Mikhal buna nathaiduna thamba asi akan mamongda yaningde lenga ki mathong huktaba thawong asida miyam tumina leithokloi isagi hak kanjanabagi damak ekoi thawai fawa thadokpada jingnade hairaduna hanbal leitana khongjang kaya changsinki gani haiki ngasigi mifam aduna handak semleba Administrative Committee withdraw tawdri fawa makhal makha kaya gi khongjang sangsinba niyom chumba panchayat ama semje fawa tenthada leiriba panchayat gar miyamna thonglon sinba haiba warif singh su loki Hoje tadi yang cawa buat tanah dari batumba, lepak kan lekai amani. Hoje asyik umur nasi, hoje aku nak hamzin ni sih sarkar sih ngau roh, bersih tahu sih. Election tahu kena vote kari biar bersih. Moi kamai Administrative Committee CMA kan tahu ngau roh bersih sarkar sih. Moi tahu sih kari ngau. Sekarang macam mana hak tercela lekeba. Kamai tahu lekeba. Kan hawa mi komiti macam dah mi ama mi mo samna biar lekan tahu mi macam dah. Election pangkoi ni. Hokiga kali kilo bamoy na nathayga panchayat sibo panchayat si local set government na local bukanjana ba adu kumon lai government mane ba local set government panchayat Hauzik sanabagi pau pizari Moirang Sengai Lampakta sanari ba hanba Chief Minister amadi taramari rak suba Loktak Trophy ngasi sumakha chathari trophy asigi mangani suba numit ki Athoiba mitung oina Moirang College ki Associate Professor Singna Sarugyaki ngasigi sanabadu da amofa Moirang na panjal ahum sanki aduga Sainik FC na goal ani chanki ngasigi match adu da amofa Moirang na panjal ama henduna mai paki loinina hayengi match da SSU amadi Trau Kwakitel sanagani hari Thasigi taruktagi hauna All Zirivam Sports Association AJSA na sinduna Zirivam Higher Secondary School gi sanabungda chathariba First District Level 5A Side Mini Boys Under 13 Football Tournament 2023-24 gi ngasi sanakiba ahanba quarter final league match ki ahanba match da Sunrise Club na KYC Kalinagar bu goal mari sino da maitiba piki aduga ani suba match na CKCA na EYC bu goal taruk amada thoiki Ngasigi match asi O Visheshwar Aziz Header amadi 𝐾𝐻 Singh na conduct tauki hayeng ahanba preliminary league round match nungthil pung ahum taba matamda Yawol Club Champanagar ga CKCB ga sanagani ani suba match nungthil pung mari taba matamda Oriental Club ka Anandamoyi Club ka sanagani hari Arobedamaroba pau amhona pizari NIA na pambaina luchingba UNLF ki miyoi ahum fa kibagi matangda lengakta khanghallamde matungda asumna tawhandana ba center da haikre haina Chief Minister N Birena haikre NIA na fa kiba miyoi ahum condition yaudana thadokadabani haiba demand da Fox yauna luf tara mari na ngasi ahing nongyadagi Manipur pumbada pung nifunipan gi general strike lauthokre Imphal East District in Nomai Singda Nongna Sabah State Institute of Hotel Management ki building Chief Minister N Birena Sangakre. Manipur Credit Guarantee Scheme for Micro and Small Enterprises ki sentang makada lupa crore tarahumdoi gi senfam beneficiary listing amaga chatruk yangkhaida Chief Minister N Birena yanthokre. Northeast Windona Sandoksari Banimidangi Paumatang sa Daloysari, Miyang Tabiriba Singbu Amuka Hanna Chan Mabam na Kurumjari. Kaina Thoram, Urvasramda 𝐂𝐻𝐈 ꯄꯨꯝꯅꯃꯛꯄꯨ ꯅꯥꯎꯀꯣꯟꯕꯤꯔꯝꯕ శ్రీ ꯁꯁꯤꯜ ꯀꯨꯃꯥꯔ ꯅꯤꯉꯣꯝꯕꯝꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯍꯧꯈꯤꯕ ꯇꯥꯡ 3/2024 ꯐꯥꯏꯔꯦꯟꯒꯤ 20/2/13 ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯕ꯭ꯔꯤꯟꯗꯥꯕꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯈ꯭ꯔꯦ
ꯂꯥꯛꯂꯤꯕ ꯇꯥꯡ 13/2024 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯁꯇꯤ ꯁꯟꯆꯩ ꯂꯧꯈꯠꯆꯔꯒ ꯂꯥꯛꯂꯤꯕ ꯇꯥꯡ 17 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯆꯤꯔꯥ ꯎꯁꯣꯞ ꯗꯤꯟ ꯊꯣꯛꯂꯩ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ आत्माना ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯅꯕꯒꯤꯗꯃꯛꯇ ꯉꯝꯖꯕ ꯍꯩꯔꯥ ꯈꯔꯗꯪ हरि संकीर्तनगा लोनिना श्री हरिगी चरणदा कच्चगदौरी पलक्ष्य असिदा ब्राह्मण वैष्णव अहल लमन अमदी मरुप मपांग ख्वाई पुनमकना मतम चाना लेंबिरक्तुना हरिनाम श्रवण तौबिरनबा पत्रन निमंत्रण कचरी विनीतगन निंगोंबम सुबदनी देवी ममा निंगोंबम ओंबी मया कोंजेंबम सदरमिनी निंगोंबम राजेंद्र सिंह मखुरा निंगोंबम निंगो सोफिया सनातोंबी मचनबी ओइनाम सुरंजोय मसेनुपा निंगोंबम ओंबी प्रिया देवी मनाउ नुपी मार्कस निंगोंबम मचानुपा थाइंग सना अवी निंगोंबम मचानुपी हुमलेंगंबा अबो निंगोंबम मचानु